ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ ꯂꯩꯉꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯕꯁꯇ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕꯔꯥ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯅ ꯒꯥꯔꯤ ꯋꯥꯏꯗꯨꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯆꯠꯄꯁꯨ ꯌꯥꯎꯔꯦ ꯆꯦꯟꯅꯥꯏꯗꯒꯤ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ 1,190 ꯑꯣꯛꯅꯕ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯒꯤ ꯂꯝꯕꯤꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ amadi mapaldagi halakliba miyoi singi community quarantine center 118 hena hangdoktuna thamle haina health minister Eljenta Kumarna phongdokre Kurumjari Times of Manipur News meeting tabiri bisingbo ngangom Priyana taram nokchebaga loinana pau sandong pijari COVID-19 laksinanaba laibak asida thamlakiba tangkak ahumgi lockdown gi matungda hena miyamda safahangadaba makalgi lockdown chathanaba lengak asina thoksil kya semlagani haina Prime Minister Narendra Modi na ngasi numidang laibak miyamda wangang laduna phongdokre masigi mathakta laina asi thengnanaba honabada laibak asigi sel thumgi phibamda hena faganaba lupa crore lakh kungi senfam kaithoktuna thamle amaromda anauba amadi hena afaba mawongda semdoktuna chanagadaba mari suba tangkaki lockdown su tha asigi taranipan gi mamangda laibak miyamda lauthoklagani adubu hawjiksu social distancing amadi face mask siznaba haibasi adumak tangai fadaba oiri haina Prime Minister na mahak makhatana phongdoki State lenga ki maikai digi lockdown tawduna made social distancing thamna bahonari ngai cherakta mapalam dagi bus ta changlak pa mioi kya lenga ka coordination leitabana mayum da quarantine tawdana hankrabra natraga quarantine center da leiribra khangbangamdre ngasi Guwahati amadi Silong dagi lakhiba bus ta tonglak pa mahairoi amana phongdoklakpada ngasi Imphal da Silong amadi Guwahati dagi halakhiba bus taret Mantri Pukri da leiba Software Technology Park of India gi mapada khamduna thamki bus sing adu Silong Manipuri Students Union na senduna bus amada mioi kulhumdoi tonghanduna lakhibane bus ki driver sing aduna kendra gi bus sing yaubani hairamlaga bus khara hankhre hairi lemhoriba bus sing aduda hanglubada su chatkadoriba mafam sing de yauroi hairaki tungda matam kuina ngairakpadagi amadi department ki maikaidigi pau faunadaba amadi mafam kadaida quarantine tawgadoribano khangdabana mioi ke amaru oina mahairoi ke mama mapa oibe singna puduna chatkibazu yaure phongdolaki Nakalamromda TOMTV na fangba thazaba yawba paw amada mafam kyada mapaldagi halakiba laikai da punlakpadagi laikai kangbuga muknaba thoki haire amaromda bus aduda tonglakpa mioi amana phongdolakpada lainga ki maikai dagi quarantine center fawba pugani khanbana imung manunga paw fawnadre pung ama hena ngairakpadagi diesel auto ama faduna mamanabi amaga Bishnupur gi quarantine center tamna chatki haire Student Union na silaga laine khoi bus tare tholai che aduduga sigi government gi pass toroga government de pass obu bus amada mi kulhumdoi ha tonga laureba ko khoi Manipur Europe study kanamta su ngai biramdre kanamta su leiramdre aduga bus kaina khoi thadarame sida leiro sida lehoro haide duga nasana sagi kendra degi bus yaurabane hairami bus amani khamame aduduga akhoina hangura kanadi kaksing da ju chatloi hai atopa kendra da su amta chatlaroi haide aduga hojikna mu akhoina mu phone tawra hangnaba kana yum dagi mi kawra chatlo haire ado khoi smai tawre wan su la e duga kanamta su leibiramdre ado khoi su kai hajuno khangdre kari kamaina silino su khangdre smai silise Aikoi ngarang numidang pung nipan kara helakpadagi Guwahati dagi lakjabani Manipur tana ado khoi ngasi Manipur nungthin adwaida Manipur amau gate screening tawraba kuina leir matungda mu khoi sekmai da mu kuina palle station da ado khoi na hangma matamda khoi karai da yogani khotkani khoi quarantine tawba mafam karai dun khotunu hai matamda khoi handagi ju sum khangde moi da hangma matamda su khangde hai ado khoi Mantri Pukri yawra matungda akhoi nehab kanamta lakte du matamda khoi waraga lei ko chelaga pai laitana khoi yum yogdabadi yadabani na khoi auto pharaga sumaina khoi yumda lae hauzik khoi quarantine tafamda leiri COVID-19 ki lockdown na maram oiduna matam kuina mapanda panduna leiruraba Manipuri masasing akhanaba train amada jiribam tamna purakadoriba sigi sem saba ayamba loselakre ngarang Imphal dagi chatkiba bus yankhai su ngarang numidang wairam jiribam da thunglakhiba loinana Transporters and Drivers Council TDC gi maikai dagi su
अखन्नबा चेक्सिन थौरांसिंग लौखटली डिस्ट्रिक्ट एडमिनिस्ट्रेशन की माइकैदगिसु मियोय 1990 हेक थुंगलबगा स्क्रीनिंग की थबक पाइखटनबसु सेम साख्रे हौजिक जिरिबामदा लैबा अखोगी पाउमी याइफबा लैरे याइफबा हौजिक लेंगांगना हेंग चेन्नईदगी लाकदोरिबा स्पेशल ट्रेन असिगी पैसेंजर सिंग स्क्रीनिंग तौनबाबदी इम्फाल तमना पुरकनबा करमना सिल लांगलिबगे प्रिया हौजिफोगी ओइना लागिबा ट्रेन असी कोसबिहार लांथोख्रब मतुंग असम से बुंग अमानी की मतुंग दे योरकलनी हाबेग थाजबदी लैरे अदुगा लैंगांगना लौखलिबा जिरिबाम रेलवे स्टेशन सिदा तोंगान तोंगानबा मणिपुर की मपानदा लैख्रबा चेन्नईदगी लाखिबा मियोइसिंग अदुबु पुरकलिबा ट्रेन असिगी तोंगलक्लिबा मियोइसिंग असिबु स्क्रीनिंग टेस्ट तौनबा अमदि इम्फाल दा यौनबा होटनरिबा असिगी मतांगदा थंबा तारगदि लैंगांगना लौखलिबा सेक्शन थौरांसिंग असी माइकै कयादगी थागनबदि अदुम फोंगदोक नरकले तौबतबु सेक्शन थौरांग लौखलिबा सिदा स्क्रीनिंग बोर्ड असी यामना लैतबना मरम ओइरगा लाक्लिबा मियोइ लिसिंग अमगा चामगा निम्फु असी मतौ करमना स्क्रीनिंग टेस्ट तौगदौरिबनो तोंगलक्लिबा पैसेंजर खुदिंग स्क्रीनिंग टेस्ट तौबा तारगदि मतम कयाम कुइना चंगदौरिमनो हाइबसिमदि अचौबा वहंग अम ओइरि प्रिया याइफबा लेंगांगना सेम सारिबसे हेयंग ट्रेन दा लाकदौरिबा मियाम अदु निंगथिजना यंगसिनबा ngमगनी खनबिब्रा प्रिया हौजिफाउगी ओइनदि जिरिबामगी रेलवे स्टेशन असिदा सेमखलिबा सागलिबा लेंगा की माइकैदगी तोंगा तोंगान बसिकिन थरोंग कया अदुमक लौखली लेंगा की माइकैदगी जिरिबाम पुलिस की एसपी अमदि तोंगा तोंगान बा डीसी मरि लेनेबा डिपार्टमेंट खुरिबकना मपालमदगी लाक्लिबा मियोइसिंग असिबु स्क्रीनिंग टेस्ट तौनबा अदुमक लौखटपगी फिवमदि लैरि थागचरी याइफबा मखाताबु पाउदा जिरिबामदगी लाकदौरिबा मियोइसिंग कोविड-19 वॉलंटियर्स अमदि विलेज अथॉरिटी नुंगबागा लोइनना डीसी नोनेगी मिदेंग मखादा एसडीओ नुंगबाना पीएचईडी पीडब्ल्यूडी गा खुसमनरगा नुंगबा बाजारदगी किलोमीटर 3 लोम लापना लैबा नेशनल हाईवे 37 की मफमदा हयेंग तमिलनाडु की चेन्नईदगी जिरिबाम रेलवे स्टेशन दे यौरकदबा मियोय 1990 रोमना नुंगबा यौरकपा मतमदा तरामना ओकनबा मसुंग चाना थंगनबा सेम साबा लोइख्रे मसिगिदमक बराक थोंग मपादा टॉयलेट क्या दम पिट्स न चिंगबा सेम साबसु लोइख्रे मसि मरुओइना कोविड-19 की वारबा मतमसदा मियोइबगी नुंसिनबगी मरीदा मखोइबु हराउते यामना ओकनबा सिनबने हाइरे मपालदगी हलक्लिबा मियोइसिंग असिगी ओइना युमदा नत्रगा गवर्नमेंट हांगबा क्वारंटाइन सेंटर दा लैबा पामद्रबदी मदुगिदमक अखन्नना सेंबा कम्युनिटी क्वारंटाइन सेंटर चामगा कुमापन हेना हांगदोक्तुना थमले हाइना हेल्थ मिनिस्टर एल जेंटकुमार फोंदोक्रे वाफम मसिंग असि मिनिस्टर असिगी ऑल सेक्रेटरीट लैबा ऑफिस चेंबर पांगथोकपा पाउगी मिफम अमदा फोंदोखिबनी पाउगी मिफम अदुदा स्टेट नोडल ऑफिसर डॉक्टर तोमसा अमदे स्पोक्सपर्सन डॉक्टर के.एच. शशि कुमार सु सरुग्याखी मिनिस्टर एल जेंटकुमार मखा तारदुना रेलवे मिनिस्ट्री ना स्टेट सिंगी मियोइसिंग अटोपा स्टेट सिंग द लैबसिंग मागी युमदा हन्नबा अखनबा थौरांग अमा लौखटली मसदा स्टेट असिगी सु मपान द लैबसिंग ट्रेन द पुरकपगी थबक पाइखटली मपान द लैबसिंग न युमदा हनगे हाइरबदी स्टेट असिगी सीएम ऑफिस द हांगलिबा कॉल सेंटर अमदि स्टेट सिंग अदुदा लैबा मरी लैनबा नोडल ऑफिसर सिंग दा हाना रजिस्टर तौबा अमा चंगे स्टेट असिगी मरी लैनबा सिंग दा पाउ पीरगा नत्रगा लैरिबा स्टेट अदुदा पाउ पीरगा यादे मसिगी मतंग दा मियामना निंगथीना खंगबा चंगे अमरोमदा अखनबा ट्रेन दा लाक्लिबा मियोइसिंग असि सिम्प्टोमेटिक अमदि एसिम्प्टोमेटिक हाइना खाइदोक्तुना सिम्प्टोमेटिक ओइबसिंग अदुना मखाताबा ट्रीटमेंट गिदमक येंगसिनगनी अदुगा एसिम्प्टोमेटिक ओइबसिंग अदुना मागी डिस्ट्रिक्ट सिंग दा पुखिदुना मफम अदुदा लैबा क्वारंटाइन सेंटर दा थमदुना येंगसिनगनी मसिगिदमक सेंट्रलाइज स्क्रीनिंग सेंटर अममम डिस्ट्रिक्ट खुदिंगमकी हांगदोक्तुना थमले अमरोमदा कनागुमा मपानदगी हलकपा मियोइसिंग असिना मागी युमदसु चंगदबा अमदि लैंगाकना हांगबा क्वारंटाइन सेंटर दसु चंगबा पामदबा सिंगी कम्युनिटी क्वारंटाइन सेंटर हाइना हांगदोक्तुना थमले मपानदगी हलक्लिबा सि लैना आसिना हेक्ता नारे हाइना लौबगी वाखलोन थादोक्पियो हाइकी युमदा चंगे तबदसु युमदा चंगमजु लैत्रे गवर्नमेंट क्वारंटाइन पुबियो हातना हाइबलसु गवर्नमेंट क्वारंटाइन पुसु पुत्रे अकुचे and why because akoi se kanonina koi asymptomatic oibani na abta de khoi lebim de kamai to ke and high bakanda moi se mind to na tum jaga thamase and high bagi je toraga local leadership na semba makli jaga de thamme amasung mogi tamakta district surveillance officer matan lead to team singna ayuk ki nungdangi laga moibu examine to ba amasung mogi kai moi de kai wat ke ha bagi health sector da madu ki tum hangba अमसुम मोगी चाना बगीदमक्ता सरकारना 200 रुपीस पर हेड नोमतल बचनी चनी के चांग पीबा अमसुम मदुगी अहेन बय हेंडब यावरगना लोकल लीडर्सना मोइना एट देयर ओन एक्सपेंस मोइना मतेंग पांगबीबा बरंते सर्विस ngалтनी मिबगी ह्यूमन केनोने दमतु मतेंग पांगबी वदन मतम लेबा
Nakal abrobda Health Department gi maikaidagi community natraga institutional quarantine nataba home quarantine chatnaba yaroi haina Principal Secretary Health and Family Welfare B Bunlun mangna tholakpa cherol amana khangalakli Manipur dagi Guwahati tamna migrant workers sing puduna chetkiba bus amang ase Assam gi Karbi Anglong district ki manung chanba Bakulia Ghat Manakta Lambi gi nakanda hoba upambi amada thomjinbadagi worker taramathoi asopan nangkhre asopa worker amagi fibam luna leiri mafam aduda leiramba thodok adubu uhoba mioi singna phongdorakpagi matungina bus adu ka hena yangna thorakibana maramoiduna driver na control ngamdabadagi lambi nakanda hoba upambi aduda yaisin kibani haire amaromda thodok adugi paw hek phangbaga mafam adugi miyam amadi police sangsinduna mating pangbaga loinana asopa mioi sing Difu Civil Hospital da pukhatuna laikanaki Tengnopol district ki manung channel leiba Kwatha da leiba Kunsuba Assam Rifles na ngarang Myanmar border manaki Chatong village dagi Molfai village forga mari leinaba che sang yaudana naronda u round piece kuntaret puraga lakpa gari truck manga amade winchurup box ahumga konana mioi tara fare winchurup sing adu Kwatha khulgi khunja singa loinana mai thaduna manghan khre haire Makhatana u purakpa truck gari manga aduga mioi taraga konana More police station da sinerba matungda logi matungina More forest department da More police na makhataba action lokhan anaba sinakre haire nakal amaromda More da laiba all More truck owner and driver welfare association COVID-19 ga mari lainana athingba thamlingai cherak asida association asi yaudaba gari singna naronda u puthorakpa asigidama club asigi maikedegi condemn torakle amadi makhatana makhoigi mathakta association asina action lokhalagani haire COVID-19 ki lockdown manungda miyana kham thengnariba awaba sigi marakta lainga ki forest department amadi revenue department ani na punduna pangthokiba joint demarcation bu yaning da bout point ngase langol ningthau laikai community hall da 91 Maitei Langol gi Maira Paibi singna wakat mifam chathakre mifam adu da sar kya kibi ima mana haujik thokliba laiba ki awaba sida Manipur lainga na lokhalakliba thabak asi miyoibagi minungsigi wangmadane yum dagi mapan thokpa yadana nomagi chakhum muttanaba lanthingnari ngai cherak asida yum dagi amok tanthoknaba paikhatliba thabak asi Maitei Langol gi apunba miyamna yaba ngamdoi haiki mahangna makha taraduna chahi lisang sena Langol ningthogi seba tawduna laklaba miyam asibu khudakta tanthoknaba narakpa yaningde amaromda court na piba niyomgi wangmada thasigi mapanda chathakiba lam onbagi thabakta laikai miyam yauhandaba yumdagi mapan thoktuna yengluba miyoi sing yumda tansinduna niyom natana lam onkiba si yamnamak laibak thibane hiramasigi matangda laingang na thubada mideng changbiduna Maitei Langolgi miyamna thengnariba wabasing asi kokhanbiu haiki mafam asida langoning thau ipabu seba tawjutuna lairibase sahi sangchina laijarabani akhoi mafam asidagi akhoina smana high court ki ayaba mayauraga lamji onba taragasu praja miyanga khusamnaraga ollo haibegi high court ki hukum ama lairibani aduna akhoina forest department dagi lam loge haijabana sedi akhoina laijariba lam ase akhoi de pibi akhoi gi lam to akhoi gi oijege na haijabani masida state government na akhoi bunung sibiu mafam asida lakai atopa mafam da laibugumna mafam asida asola na laita laira mayam ama laijari si asuk yamba lakai tara mari tra manga ta don lairiba milising kanum ta don laiba mafam asibu thadukton akhoi bu chatlona kama akhoi kada chatluni akhoi chafam leite aduna punsi jupogi mafam asida laijage akhoi bu tangdu laita punsi ma pibiu haidun state government akhoi koknona khoramjari COVID-19 na maramoiduna miyamna awaba kaya mayoknariba sigidamanga si Mau Women's Business Union na Mau da fangba yansang napi gi polam kya puraktuna ngasi ayog UCM gi office to laktuna UCM gi thau puriba singi mafamda khusina khre ngasi khusan naram liba yansang napi sing asi UCM gi maikai digi amuk tampak lamda leiriba awaba tarba miyamda amuk yenthokadabani haide ngasi ga achamba thoram adu da UCM gi president Sunil Karam na haikibada Mau gi ichil inau singna tamgi miyam singda awaba kaya mayok naram lagani khanduna yansang napi sing mateng panglakpa sina machil manau oibagi mari adu hena chesin halagane yansang napi sing adu bo purakhibi Mau Women Business Union gi president A Kapini na phongdokibada COVID-19 asina maram oiduna tamgi ichil inau sing ase yansang napi gi awaba mayok naram lagani khanbadagi ngasi polam sing ase Mau dagi pinana ba purakpane tongan ba akhoi proof singna singa masu tamda lairiba machi manau ani jigi awabada taram matamda karmai torge kari charge na hangnariba wafam sina tapadi aikhoi amuk khanna aikhoi gi tungi fajagraba adugumba khoi fajagraba se tungduju hena aset polipulama tonbangam ba olsuna habsina tamjani COVID-19 haiba laina phattaba asina daba oisano
Manipur asi ekhoi free zone oiba COVID-19 oiba gi damak ta yam nungai amuk han na phattaba laktabo isuno Paugi marak thana ten break kam laujari Langol View Charitable Clinic haina khangnaram mafam asi lamjingba Hospital and Medical Research Institute Private Limited haina khangnarakani mafam asida medicine gynecology surgery orthopedic ENT amadi pediatrics ka mari leinaba analying service singi khudong chawal lobiyo akupa marol gidama contact tobiyo lamjingba Hospital and Medical Research Institute Private Limited RIMS Southgate near Kombinay Kaithel Hospital helpline number 8258967890 Break imatungda mayam ba mukan taram lokcheri makhata bu pau pizari Patsoi AC gi manung da leba differently able oiba mioi sing amadi mapur oiba laikhidraba nupi sing da NPP gi state secretary so oriba social worker CH Bizoina chanana ba sing yanthokre Patsoi COVID-19 relief committee amadi National People's Party 19 Patsoi block kapulaga Lukram Lairak Youth Club ki sanglen da pangthokpa polam sing yanthokpa duda differently able oiraba angang yaung nupi kya da chanaba sing yanthokhi Polam sing adu yenthokpaga mari leinana CH Bizoina Assam amadi Kolkata da leiba Pasoi AC manung da leiba mioi sing athubada lokthoknaba thorang lawragani Lockdown amadi curfew na maram oiraga awaba mayoknariba mapuroiba laikhidraba nupi sing amadi mimanadraba mioi sing da angamba mating asi pangmani haiki Lokthokpa ngamnaba ai honajage guardian singnasu suma information se yam thuna aingonda khangan birangnaba maramdi aina masi pasoi kendra gi oina ngakta khandoga tawjaba nachade aigi ngamjaba aina pasoi gi praja sida kitang mateng pangba ngamgadra haina aina masi madi ai khoi punamangna masi gi tanja sida pangbam mama i haibagi ai ngasi pasoi kendra gi praja punamakta aina ngasi haijari maramdi aigi isa isuna mapanda legar kanda paisa yaudre habada akhoi gi mama ampa obesingna mayum da leibangam adumaina isa singna thokningam ngado waram ngado madugi field do aisu phawi aduna masidadi ai angam mateng tawjage na Manipur amadi akhoi pasoi kendri praja punamakta aina nolokna haijari Primary teachers, graduate teachers, amadi higher secondary oza singe revision of pay lisingani taramapan ge aranba si semdok triba fawba ROP lisingani taramathoi ge taruk suba pegi tolop oina lokthokpa yahanbiyo haina Council of Teachers Association Kotagi Publicity Secretary S Gunamani na phongdokre Maang na makatana Kotagi ko committee gi oiba mi famama phamlaba matung warep asi lokhibani lisingani taramapanda thokiba ROP asina oza singda chauna kaiba ke hapiri primary oza amadi graduation oza singi ROP asi oza sing asina lawdaba mongda hanthana pirakpana oza singna yamdaba lupa lakh 9 hena handokpagi fibam lakpa feeder post oiriba primary oza sing amadi promotion post oiriba graduate oza singi tolop chap manahan ba sisu service rule thugaibani maram asina lenga asina oza singi tolop ki matangda leiriba soiba sing asi athuba matamda semdok PO amadi semdok triba fawba hanagi taruk suba pe oina fangan biu haiki Khetigrau AC gi manung da leiba praja singna COVID-19 gi awaba mayuk leiba sida khara makhai koknaba Khetigrau AC COVID-19 relief fund da leptana mating panglakhle Thambal Khong Sabal Laikai da leiba MLA Nahakpam Indrajit ki yumda pangthokpa mateng pangba aduda ngasisu ACSC gi manung da leiba Kongpal Chanam Laikai da leiba yumnam Norena lupa lising kun loinana MSPDCL da engineer oiba KHH Milton gi engineer group na lupa lising yangkhai MLA da khusinaki MLAN Indrajit na ACSC da leiba miyamna nongmagi darkar oiba sing matam chana pina honari Relief Fund asida mateng pangakliba senfam sing asina praja singna darkar oiriba sing adu fanghana bahonagani hairi Hausi COVID-19 ga mari leinana India gi tongan ba mapan sing da leiriba Manipuri sing Manipur da puthokna ba lengak na paikhalakliba khongthang asida Bengaluru dagi jiribam thokadaba maitai singi list thoklakpada ming yawi natraga yawde haibagi matangda miyamna mi paiba ama faunare haina Maitai Students Association Bengaluru ge Vice President Pravin Kanta Ilangbam na thadorpa Cherola mana phongdorakle Cherola sina makhatar duna haiba list asida yawriba number singda tengbang tawna bane haibagi namada fact call lakpagi complaint kya amasu lakle haire masida lengak asigi maikai degi athubada meeting changbiduna Bengaluru da leiriba maitai singi awaba si kokhanbiyo haina lengak ki meeting chingsilakle
COVID-19 laichana piriba khudong chadaba sigi yenglaga Protection and Preservation Committee Manipur PPCM na chatharak patengbang polam yenthokpagi paringda ngasisu Tengnokpol District ki manung chanba haikak pokpi tarau amade Kongkhang Chothe Village ki khunja singda ching hawai yauna chanaba tai polam kya tengbang pikre Tengbang pibage chamba thoram aduda PPCM ki convener na haikibada harau nungaibagi matamda khakta natana awabagi matamda su ching tampun na chatminasi apikpa phurup ne haiduna Tarau amadi chothe furup na wakhal hanthabigano chingmi tami thong manana chalhannabagidamak PPCM na ngamjaba thorang pumnamak laugani chingmi singna lockdown asigi manungda thengnariba awaba khudong chadaba pumnamak laingaki nakongda yohangani haiki COVID-19 की लॉकडाउन मरम ओरगा मपाल लमदा पंदुना लैरिबा लमदा मसिगी मियाम स्टेट असिदा पुरकलगा क्वारंटाइन तौरगा थमगदौरिबा सिगी चना कांगलोन सेमबगी मतंगदा थौबाल डिस्ट्रिक्ट की मनुंग चनबा केंद्र तरुक की एमएलए सिंह यावबा मिफम मंगसी थौबाल डीसी की कॉन्फ्रेंस हॉल पांगथोखरे हाइरो केंद्र की मिहुत ओइरिबा मणिपुर लेंगा की एजुकेशन अमदे लेबर एंड एम्प्लॉयमेंट मिनिस्टर डॉक्टर TH राधेश्यामना लुचिंगदुना पांगथोकपा मिफम मदुदा डिस्ट्रिक्ट असिगी केंद्र सिंगदा हांगदौरिबा कम्युनिटी क्वारंटाइन सेंटर सिंगदा चनगदबा चना कांगलोन सिंगी मतंगदा यामना कुपना खननैनखि ngasi mifam aduda wangjing tentha kendra gi MLA paunam brozen lilong kendra gi MLA abdul nasir wangkhem kendra gi MLA k megasandra khangabo kendra gi MLA or surja kumar deputy commissioner thobal n bandana CMO thobal ASP thobal amadi atai district level officer singsu sarugya ki ngarang Imphal West ki manung channel leiba malom makha lekai da leiba chahi nipan khakta ngairi binupi macha ama mera khong turel da takhibadagi thiba khangdana leirakibadu ngasi nungthil asiba hakchang oina phangkhre leikidraba nupi macha adugi maming oinam aton chahi nipan apokpa leikidraba oinam ravi kantani haire aton gi hakchang adu Manipur Fire Service ki kangbo amana turel adu da thibada phanglakibani SP Bisnupur PRIYA Darshini Laishram gi mideng makhada COVID-19 gi lockdown gi section thorang lokhat poina chaliba thasi gi tang tar mathoi gi numidang wairam pung mari makhairom tabada tidim lambi gi phogak chau ikhai police check post mapada SIM Roman Singh gi team na routine checking tawringai market ta chawrang na lupa lakh mangarong gi mamal oigedaba yu sungbada changdraba yadraba Yangli KG Chahum Lom Tata DI registration number MN02A4989 haptuna Churachandpur Lomdagi Moirang Tamna Lakpada Fagat Pangamkre Fagat Liba Yangli Singadu Chingboy Jow Chahinim Fukobi Nupi Amana Purakibane Fagat Laba Yangli Singadu Excise Department ge OC Moirang da Sinaraba Matung formality Kudingmak Tauraga Nasinung Til Mai Thaduna Manghankre वानरब मतम असिददी अखोय यारिगैदी इरमदम अखोय मणिपुर सिदा लेबिबा प्रजापनमक अखोय यु सुंगबा यु थोंगबा तौरिबा कुदिमा अखोय यु थोंगबा लेपिरो अखोय याम वारबा तंजा हाबिदु यौरबनी अदना अखोयगी चाननबा चिंग लेत्र कांदा युदा अखोय कयामबा अखोय माइवनसनबा से तोसी युसी सुंगा मतुंगदसु अमु अखोयगी पब्लिक डिस्टेंस थमगा अखोय कनो तौगदमनी खोकदमनी हारिबा मयाम से अखोय यु थकबा तारगदी अखोय मदुगी पुन्ना ग्रुपिंग ओइना फमगा थकमिनबा चामिनबा तौ मतमदा अखोय अचौबा कोरोना भाइरस सिदगी अखोय ngathok ngamdabagi tanja amsu lakpa yai ngasi RIMS Nurses Association Lamphel na sinduna Florence Nightingale gi chahi chani suba mapok numit International Nurses Day gi thoram pangthokre laibaki luraba COVID-19 gi yenglaga yamna chamba mawongda World Health Organization gi guideline matungina physical distance ngakna thambaga loinana RIMS ki chief nursing superintendent Latana thoramapu oiduna RIMS ki meeting hall da pangthoki Ngarang Tengnokpal District ki Kwathagi akoibada leiriba differently able persons sing a relief center for the welfare of differently able persons Manipur amadi relief committee against COVID-19 hairokna relief materials singi polam amadi aids and appliances sing tengbang pikhrei COVID-19 na maram oiraga awana mayuk nariba Tengnokpal District ki Kwatha khunja amadi Kwatha khunau yauna district asigi manungda leiba tongan ba khulda COVID-19 gi awa ana marakta hingliba differently able persons singda ngarang relief materials sing yauna aids and appliances sing hakthengna na kusinabani haire mateng pangbadu the relief center for the welfare of differently able persons Manipur gi media advisor Nimol Ningombam amasung
Center asigi Rehabilitation Officer Karnajit Khoibam, State Commissioner for Persons with Disabilities ki staff sing amadi amuko gi President PH Nando yauna hakthengna khusinaki hairi. Pagi marathan atten break amaga sulogzari. Red Shopper, get local. Isagi yumdagi mapan thoktana COVID-19 sandoraktana bagi lantheng asida mateng pangbiyo. Northeastern Regional Agricultural Marketing Corporation Limited Neramek amadi Red Shopper anina kusam naraga iramdamda fangba manamasing grocery item amadi fresh meat adomodongi yumda deliver tawbagi khudong chaba pijari. Aikhogi app download tawbiduna online order tawbirakpo singidamak discount pijari. Break imatung da mayaba mukhan taram nokcheri makhataba pau pizari Saina Institute of Medical Sciences porompa na achauba thodang loduna Manipur da lairik laisu tamduna leiriba mahairoi sing lockdown na maram oiduna panduna leirakhiba dunga se institute asigi mamangdagi akhanaba bus ahum sinduna Arunachal Pradesh ki damak Imphal thadokre puna Arunachal Pradesh ki mahairoi humpu tongkhiba bus ahum adu MMWO gi President Abdullah Fundrai mayumna lamthaki ngasi chatkhiba bus ahum asina Imphal tholakpada Arunachal Pradesh ta panduna leiriba Manipur gi mahairoi humpunithoi amuk puduna lakani hairi. Arunachal dagi government dagi haire isi akhoi 210 gumba adumaina ujik Arunachal da Manipur macha singe leire aduna hauji ahan ba phase hoina 62 kano singe mi singe puthura matungda 210 ne leiba makha tab singje akhoi Manipur government ga khusam narakanda makha ta na puthokpa yabagi poto khoi amuk haijarakke aina khoi thamjage. Manipur gi mapandagi pusilakadaba miyoi sing lehengadoriba community quarantine center sing desu COVID-19 gi piriba guideline adugi matungina Manipur lenga ki maikai degi thaurang lokhat haningi haina khangabok AC gi MLA or Surja Kumar na Manipur lenga ki puning chingsilakle wafam masing asi Thobal AC gi oina community quarantine center hangadoriba mafam sing yengsenbagi khongchet amada mahangna paumi sing da phongdokhibani o Surja Kumar na makhata na hai COVID-19 gi lockdown na maram oiraga Manipur gi mapanda panduna leiriba miyoi sing lawruraga tawphom thopa test tawraba matungda yumgi quarantine natraga community quarantine da thamba haibasi proper guideline ama piba mathautai madu natrabadi masidagi hena khudongthiba ama amuk lakpa yai mapandagi halakliba miyoi sing asi amukta da pulap halaktuna amadi state asida test tawnabagi capacity asi supnatagi nongmada chamri chamnga rom tamak tawbagi capacity oibana amukta da loina tawba yadaduna sarkarna thorang tawriba institutional quarantine asida chandaduna community quarantine da lakpa yabagi akiba lei MLA gi ngasigi khongsat aduda Thobal Okram da leiba Fancier Higher Secondary School amasung Thobal Wang matabada leiba Manisang School da hangadaba community quarantine center sing yengsilamki. Sing social civil society organizations may actually kan hona jari bhai tare koi community quarantine jigna sida laga le matamda koi guideline koi na kari tawani kamaina legani haiba expert singa tana biraga masida proper guideline ma bi daga mayam singisu CSO kendra ki CSO leiba imaibe leiba mara pai imaibe sing leiba like ai club leiba mayam singisu guideline ma yaudne ma koi confusion ma sale ma sisi commenter aina appeal tawjeri masi yam thuna masi guideline sima rei mo koi leiga di sana thakna ba mo koi sanitization ni mo koi gi masi ma government kayamakti ubigani haibasi government masi yamna matamda masigi guidelines ma masigi chumba waro sima premier gani yam koi gi praja sinda club organization and confusion le se masi kitang da dis hapagadra haibi thaja sem le jei Thange AC gi manung channel leiba moirang khunau nganu leima maning laikai degi laishram asarani chahi kunmapan apokpa laikhidraba achauba miyam ga mimana dana wakhal choirabi ama Manipur State Commission for Women na gari mamang laikai Imphal West leiba Flamingo Home for Mentally Ill Women haiba mentally retarded singi leifam asida commission na mahaki tawpham thokpa sing tawraba matungda admission gi sanfam sing puthoklaga amade sanfam sing laikai asigi mairai paibi amade social worker kayana puthoktuna thamgadawre El Dayabatina Nupi Macha si media ki khuthangdagi commission na pau fangbadagi chairperson oiribi Dr. Binota gi instruction matungina mahak pulokhatuna mental retarded home da thamnana ba lokhatpa lakpani haiki imungsigi normal lakpada teng pangwireba khudingmapu aikhoina thagat phungtokjari amadi aikhoina sorgi khoya khada moibu nungaiba yaifro olsuina
Moirang Khunau Nganu Laima Maning Women Development and Cultural Organization ki Secretary O Sanayaimana Commission asigumba nupi macha asibu lokhat piduna mafam chana thamna basin bibagi damak thagat pa phongduki Commission na hojik khoi gi inau si gi damakta mimana drab inau si gi damakta ai ko gi family goda ai ko gi magi achangba ahan bagi admission gi ahan bagi hek ahan bagi asangba krasa khuduma commission na bear dogan Panbe yabade mahaki tangai fadana changdraba yadaba ahanbagi senfam sing commission na puthokrabasu makha tarakpada changba tangai fadana thidaba yadaba senfam sing aduna BJP Manipur Pradesh ke Vice President M Ashni Kumar Singh na lupali sing kun Kha Thinungai Jila Parisad member O Ibojau Singh na lupali sing taruk amasung Pradhan Moirang Khunau GP L Daneshwar na lupali sing taruk puthoktuna thigani COVID-19 lockdown gi awachai theng mayok naduna haka launa wanariba matam sida Nambol area da leiba sel sandoklaga mathoi lauriba mioi singna sel puthoki haiduna mathoi lobi gano amade dukan famliba singna su pochai singe mamal hengat pigano lenga ki mari leinaba singna su hiram sida mideng changbiyo haina Development and Protection United Voluntary Organization Nambol gi working president ke Sulesona organization gi Nambol da leiba office ta Development and Protection United Voluntary Organization amade Nambol apun banupi lup na punna sindu ngasi pangthokpa pawgi mifam amada phongdorakle Bigi yamna warbo matam khoi leibak sida saningai lektraba adagi thakningai lektraba gi awaba mayama ha ka na leinarabo matam asida Nambol ge area da leriba dukan singda natragana pohum phambi singda akhoi sen thadaraga sel hirgup mayam amana sel thadaraga natragana paisa thadaraga mathoi khomiba mathoi lauriba akhoi gi oja sing adi imaindol sing mayam leriba mayam sing asina mathoi longwonabagi damakta mathoi thaurakpa yawba mathoi sing mayam piu tha aduki piu na thoriba mayam sing asi tawbidanabagi damak akhoi gi mari leinaba sing asu masiguma mayam sing ase tahunbidanabagi damakta akhoi punna akhoi yengchinminanabagi damakta mayam asu mari leinaba sing asu haijari People's Welfare Development Organization Bisnupurna Ward number 5 amasung 6 ta leiba haksangi fibam imanadraba sing lukrabi sing amade hena chaitheng phanglaba imung singda chana thaknaba polam sing tengbang oina khangatlaba miyoi singi yumda organization asigi thomi singna saruk yaduna chatuna tengbang polam sing ngrang yan thokrai Anirak subo oina awa nungai saruk yaminasi hariba WhatsApp group asina sinduna RIMS ki blood transfusion department ta idan tokrai tharmadu Dr. KH Somarendra consultant urologist manganba Firenbam Ace Sundar social worker na chingbaga loinana miyoi tara na EPK TOMTV na akhan na sandok charakpa adongi khonjel your voice ki thoramda tongan ba miyoi singna tongan ba masa gi apamba mot sing phongdok narakpa letre ngasi su karam ba miyoi singna kari ba wafam sing phongdok pirakpage habido mayam puna mung taminasi chen da bana maram moraga ko ju tholakpa pharak tare chennai dagi di chen gi na bati pau phange de 20 da ju ado khoi di amta simbirapagi mami sudri ado khoi government na piba form nungdi submit taw ha da loi tawjakhre ado ji phawba khoi karamba kaidoro kane habadi adum bagi notification ama phawba thokpa leitri do kamai taw godom khoi je aji basu chen da maram oraga chennai gi da yahon ga durira chennai da yaholaga na khoi dagi bus chen da banina chennai da kamai na chat ka da habado dugi chamam na da leire aji chennai da chat lo haibiraga na khoi bus ama government na thorang tawbiro duga khoi kana chacharaga aduga tasingna khoi chennai du ju yawaroi basu kana tawroi na haraga na khoi gi tongan ba ma sinbiro khoi ticket isano ju kakcharaga khoi lakcharage government na akhoi ba mutandi mateng kitang pangbiyo ahanba maktada ikai khumnabada matik saraba honorable CM Pongbian ge mafamda Gopal Madhya Pradesh da laiba macha aikoina wafam kharadang thamjaningi madudi COVID-19 na maram oiduna panduna leiribasi aikoi chama mungne marak asida sanaroi kaya amasu yauri aikoi hojik red zone da leiba maramna chana thaknaba grocery na chingbasingsu phangdaba awaba ama oire
nongmada anaba masingsu kunthra nifu leptana hengalakpana mipaibasu hengalakle aikoina leiriba MP state asisu COVID-19 na khwaidagi sohallaba state singi marakta taruk suba oiba maramna atopa state singi miyoi singsu MP government ga masa masagi state government ga pullaga lokthokpa haunakre nodal officer ga su pau faunajabada hojik faubagi oina aikoibu lokthokpagi matik saba response amata fangjadri maram sing asina aikoina Manipur government ta aikoibu athuba matamda lokthokpinaba punin chingchinjari ngasi nungtil phongna khiba pau se singda kari kari maroiba pau yauribagi habidu mayam punna muk khangminasi Pandam Tribal Affairs ki Union Minister ga CM Singa wari sanakre Manipur gi chingi mafam singda haira marang kaina puthokpa horabanina China Myanmar dagi haira sing pusilakpa thinglagani Biren Jiribam da thunglagadaba sing West Bengal lansilakre hayeng thunglagani Jiribam gi kaithel sing thinggadawri Arunachal Pradesh ki mahiroi humpu maramdam da halankre Manipuri humputara amuk purakadawri Prime Minister Modi na ngasi numidang pung 9 tabada leibak miyam da wang nganggadawri Amju Jiribam District Committee na quarantine center gi fibam yengsin kre quarantine center asi awat pana pik thale meeting chengbiu emsu kanglaipa ki maira CM na LLI semgat na balupa crore nimputaret earmark tawre lauthokibaga ngasi work order yaudana JCB puraktuna thabak suba lakpada angakpa oinare accident thokpadagi mioi ani sokle Jiribam da hangba quarantine center da leiba mioi sing chakma buk thanadre Emsu Jiribam Agri Director oidaba ngangle Manipur da pusilakhiba urea har agriculture department na ayaba piramle Manaba Chennai dagi purakpa passenger sing hayeng Jiribam da thunglaba yai Modi na ngasi numidang pung 9 da nation da wangangadawri mampil na quarantine tawriba sing da breakfast pijakre Kangla Pau Prime Minister na ngarang video conferencing da Chief Minister sing una khraba tungda ngasi numidang pung 9 da leibaki miyam da mahaki warol pigadawri Assam da ani amasu positive oibadagi state to the positive case humphumari sukre amukona kwatha khulda relief ki polam sing yenthokre coronavirus positive listing humputara ga chatru ka yankhai taruk sukre farakpagi rate na chada kunthamathoi ga dasmit humputara humdoini Manipur dagi migrant purakpa bus accident thokpada taramathoi sokle Aroibada maroiba pau amuka hana pijari Lainga ka pau phongna ba watpadagi bus ta lakpa mioi kya quarantine center da laina mayumda changkhrabra khangbangamdre masana gari waiduna quarantine center chatpasu yaure Chennai dagi special train da lakhiba mioi lising amaga chamaga nimpu oknaba Jiribam amade National Highway 37 gi lambi da sem shaba loikre amade mapal dagi halakliba mioi singi community quarantine center chamaga kunmapan hena hangdoktuna thamle haina Health Minister L Jenta Kumar na phongdokre Ngasigi wanadi Manipuri pau matang sa loisanjare mineng tabirib singba mukahana khurumjari